KUKI Zosingna Chandel Technopol amasung Churasampur District punsinaba honaba angakpa poi. Sandan District, Technopol District amasung Churasampur District asibo KUKI Zosingna makhoigi lam ama oina punsinanaba honabagi thawong angakpa poi amasung yamna laibak thiba amani. Isu asida nagasingna tuminna lairoi haina UNC na thadorakwa cherol amana haire. Cherol asina makata na hairibade Churasampur District ki tongan-tongan ba mafam kayada Zeliyanglong amasung Ferjol area da anal amasung lamka kangbu sing asi ningsing bathoktraba matamdagi khunda laitaduna lairakkhibagi ningsing yumbi kaya yunglaga lairiba mafamne haukiba sahi lising ani kulhumdoi gi August 13 ta KUKI zogi MLA tarana Bharat ki Prime Minister da separate administration ge demand mari laina na pisin kiba memorandum aduda Southern District ki Naga tribe mapanbu KUKI tribe oina yauksin khibagi thaudok kaya su leire hairaduna KUKI zo singi mathakta akanba warning tawrakli KUKI narco terrorist singa lanthengna bada laikhidraba khundrakpam kendra gi athauba taragi mung manungi miyoi singda ahumlak suba pension gi sempham khusinakre apunba khundrakpam kendra tengbang lomna KUKI narco terrorist singa lanthengna bada laikhidraba khundrakpam kendra gi manungdagi athauba taragi imungi miyoi singda ahumlak suba oina pension amade electric power loom ani piduna ikai khomnaba utkre Thourang RK Megan Eli Sanayama UNLF ki hanigi chairman apunba khundrakpam kendra tengbang luke advisor nongthombam Rajendro Eli's boy social worker Haisnam Subas amadi Thongam Phul Sandal in charge geological and mining directorate of Trade and Commerce and Industry Sarugyakivaga loinana yumnam khunau da pangthokkiba thoram aduda kendra asigi manungda leiba administrative committee ki zilla parishad chairperson members sing amadi maikai adonggi ahal laman singna sarugyakhe thoram aduda KUKI narco terrorist singa lanthengna bada laikhidraba khundrakpam kendra dagi athauba sing laimayum prem laisam rozen okram sanaton laisam Prem, Hobism Somon, Wangkhairakpam, Ellison, Thongam Debabata, Thangzam Lemba, Sangol Sem Loya Amadi, Pukhambam Nikhil gi digi naknaba imung manunggi miyoi singda sel oina lupa lising ahung gi senpam pension oina PK. Masigi sumathakta athauba Hobism Somen Kumar amasung Nandaibam Rosel gi imungda electric power loom ani supiduna ikai khumnaba utke. Thourang maduda sarugyakiba N Rajendro Elias boyna hai ngasi puksen sauraba kendra asigi miyamna punsinduna semjariba apunba khundrakpam kendra tengbang lupna angamba kharadang laikhidraba thauba singi khwaidagi nangnaba imung manunggi miyoi singda pension oina mateng pangliba ase Manipur gi miyamna laikhidraba imung manunggi damak lepli khundrakpam AC gi miyoi singna laikhidraba thauba singi damak aikhoi lei haibadu unnabagi damakta yamba yamdaba thauram asi sinjabani haike Mahakna makata na hai, aikhoi gi ifurup izati gi damak lanthengna bada asok apan yauba, soinai ba laikhidraba yauba makhoi gi damakta tengbang koina nibasi ikaijai, aikhoi gi athauba sing asina thawai thariba asi aikhoi gi damakta ne. Adubu alakpa sahida makhoi bu ikai khumnaba, makhoi bu nuksiba asi hantharapagum tawrakle. Masi madi yamna laibak thibani. Kendra gi mapi mapa oiriba singnasu asigumba kudong thi hauraba athauba singi mateng asi pangba watpugum tawduna lakle makhatana laikhidrabagi masa singi mahai masing tambagi thodangsu lup asina laure makhoi tarana khundrakpam AC gi miyambu Manipur gi lebak ningba singi manungda yawhalle laikhidraba athauba laimayum prem asi jiribamdagi laktuna masagi lam laijadabadagi nongtombam Rajendro boyna laikhidrabagi imungda point mangagi hinkol ama Kuning thekta laiduna khudol tamkhre bahaki yumkai sabadasu mateng pangkhigani haike thoram aduda sarugyakiba RK Megan Eli Sanayama hanagi UNLF ki chairman haikibada mamal yamlaba thawai chahum hena pikhamnakre ngasisu aikhoi makhl kayagi saitheng fangle buffer zone red zone gi chaitheng aikoina fangle masa gi lau hingkol laina pot thaba lokpangamdaba kaya yauri athauba oikhiba khudingi mafamda leikatle tengthanai adubu yamna tuna makhoi bukaw thokpa afaba khudam nate haina su mahangna phongdokhe mitop lising ni phunitoi changlake haiba wafam KUKI ne yaningdaba phongdorakle Myanmar da political gi charangnaba fibam leiba maramna mitop lising ni phunitoi ngangkhoi lansin dona changlake haina DG Assam Rifles na phongdokiba wafambu KUKI zo council na akanba mawongda yaningdaba phongdorakle council asina thadorakpa cherol amana hai Myanmar da gi chentorakpa miyoi sing Mizoram Manipur amani Nagaland na chingba awang nongpoki tongan ba state sing da sangjafam laudna leibane hanigi chief minister N Biren na aranba wafam sandoktuna Manipur da elegant immigrant kaya leire haina phongdoraktuna
irang hena saganaba honai Myanmar dagi changlakkiba miyoi lising ni punithoibu illegal immigrant oina loba langani Myanmar da thokliba lan amasong miwat minai khangma ngamdabadagi ngamkhoi lan thorktuna changjafam lawkhibani Assam Rifles na pre-movement regime gi protocol gi matung inna biometric data record tawba amasong documents sing yengbani adumakna Myanmar dagi changlakliba miyoi sing adu illegal immigrant ni haina lawba yade media house kharana aranba wafam sandoktuna purup amabu lana uhanba yaba mawongda aranba paw phonglakpa laibak thibani Manipur da khundariba KUKI zo furuki miyoi sing illegal immigrant nate matam kayagi mamangdagi lamdam asida khundaduna laklabani KUKI zo furuki miyoi sing da atamna maral siba wafam phongdorakpa yaningde hairi saru tekpagi operation tawbada laikidabagi wahauda ban hokre sumangda tusinbadagi yethang bakhongi saru tekpadagi Regional Institute of Medical Sciences RIMS ta operation tawngana ba hidak tharaba tungda nupi adu laikidabagi matangda RIMS authority na thawai wawai bidre haiba waka thangaladuna misi asigi matangda semkiba JAC na ngasi numidang waramdagi sengmaida ban tawba hokre Dr. Shingna ningthina laying bikide amasung hidaka paduna maram oiraga sikibani haibagi wakata laikhidraba nupi adugi maming laisham ningon hizab ongbi ibemsa sahyang khaini thoi kawi mahak awang sengmai laipat Laikai mohengi loinabini misi asigi matangda ngarang JAC ama semduna RIMS authority da maral laiba miyoi sing adu puto u amasung makoi busap saba chairak piu haiba demand tawguna thabak laukhatnabagi damakta matam tharakhibani adubu RIMS ki maikaidigi chap saba paukhum ama fawba lakte haiduna ngasi nungthindagi Imphal Dimapur lambi sekmaida miyam hawraktuna ban chathakibani ban asina maram oiraduna National Highway number 2 da chathokasin tawriba singda chauna khudong chadaba mayoknari Manipur da thokliba hingsa gi thokdok khudakta gi thokibana te mangzaunana plan tawraga chathakiba thokdok amani IPT Haukiba sahi lising ani kulhumdoi gi May 3 da Manipur da thokiba hingsa gi thokdok adu khudakta gi thokibana te mangzaunana plan tawraga chathakiba kanglupki oina target tawba amade state ki asoiba leibadagi irang adu hena chawthokibani haina Manipur da thokliba hingsa gi thokdok asibu thiziliba Independence People Tribunal na ngarang Delhi da phongkiba report amana palle Report aduna makata na hairibade ethnic division socio-political gi oina thong manadaba lamgi chayenaba laibana chingba historical factor kaya asigi mathakta digital media gi khuthangda chathakiba head campaign amasung political leaders singna conflict asiga mari lainana Pikiba statement kaya aduna maram oiraga kanglupki irang mayok nariba KUKI amasung maitai community ani gi marakta lana rangnarakpadagi kanglupki irang asi hena pakthok sakthokibani haire Manipur da thokliba hingsa gi thokdo asigi matangda thijinnaba People's Union of Civil Liberties na Englishing ani kunmari da constituent tokibani tribunal asigi maikai hairibana haukiba sahi lising ani kulhumdoi gi mas kuntareta Manipur High Court na maitai singbu scheduled tribe ki status sa channabagi matangda recommend tokiba aduna hena sathiba phibam amada lakhan khibane hanadagi hauna KUKI yaura naga singna maitai singbo scheduled tribe ki status sa channaba haibasi makoida piriba constitutional protection aduda threat tobani haina yaningdaba phongdokura laklibani High Court ki recommendation aduna maram oiraga Manipur gi tribal district singda paksana protest athakibaga loinana singi district singda lisingani kunni thoigi May 3 da asoba protest ama chathake adubu protest ayambadi yamna santi oiba mawongda loisinki adubu mafam kharadana hingsa gi oiba thokdok sing tholaktuna irang adu Manipur sinba thungna sandokhe report aduda yauriba atopa negative amadana matamduge chief minister N Birena sathakiba war on drugs aduda poppy cultivation da KUKI sing chenabagi wafam amabu irang adugi manungda KUKI singe mayokta popular oiba propaganda ama oina sandorakhe irang asiga mari leinana Tribunal asigi maikaidagi Bisnupur, Churachandpur, Imphal East, Imphal West, Kaksing, Kangpokpi amasung Senapati dagi lanjelakhiba victim sing aduga unaduna makoigi statement sing lauke report sing adugi matungina irang adu tholakpa matamda state ki authority sing amasung institution sing ge maikaidagi makoi bungakpi senbidabana mathawai hingnaba mayum makai thadoktuna lanjena batake irang adu thokraba matung Manipur gi rule of law amasung constitution asigi Central government ki mijeng makhada lairabasu Central government ki maikai dagi constitutional responsibility mapung phana laukhide
conflict aduda mediana investigation watpa amadi misang mikai naina paufonggi mamita ke digital channel amasung social media singda unverified oiba amasung inflammatory oiba content sing circulate tauke lajenarak pasingna leiriba relief camp singda healthcare gi oiba thabak thoram singda awatpa kaya laike maramaduna manipur da thokliba irang asi loisinna ba honabada Indian judiciary parliament amasung civil society puna thabak tawminaba mathau tai haina suggest tauke conflict asibu thijinna ba SIT lingba yauna matam supagi santi puraknaba community dialogue legal accountability amasung moral leadership leina thabak tawbagi tangai fadaba lei haina haike Delhi court ki hearing loiraba matung cycle na Imphal da halakani malem thongam Manipur da peace amadi normal se hanjil halu haina sangsen ke ba khongjang adugi matangda social activist malem thongam na ngasi ni chaipa chuthekta leiba state BJP head office ki gate mamangda paumi singa unakre Paumi singa unaba adu da mahak na hai Manipur da peace amadi normal se hanjil halu haina sangsen ke ba khongjang adugi matangda Delhi police na charge sheet thangalaki ba aduga mari leinena handaki lakleba August kulhumdoi da Delhi court ta hearing leiba maram oiraga ngasidagi Delhi chatlagani haina phongdokke mahakna makha taraduna financial da maram oiraga chathok chasingi khudongsa da oibana national highway da free movement asiso ngasidagi na August ko nipan fawbagi manungda mapung phana lehenbiu amade mahakna Delhi dagi halakpa asi cycle da lakani amaram aduna Manipur gi governor gi side tagi ating bathambida na ba haiba wafam su phongdokke Sainana malem gi leibak amada nuclear kulaina hekta landana ba akanba mawongda thourang toukhre malem gi leibak amada hekta nuclear kulaina landana ba sainana akanba mawongda thourang ba hokre haina news agency writers ki report amana phongdorakdi report asigi matungina sainana hauji angakpa mawongda nuclear gi kulai sing masing hengkatna ba hona ba galoinana ariba makhan gi nuclear gi kulai sing su anouba technology hapchinduna matam ga chunaba mawongda hena matik mayai leiba nuclear gi kulai oina ba sengkat sagat pagi tabak sathari China gi president Xi Jinping na lebak asigi army People's Liberation Army PLA na eda lakliba sahi 2023 fawpagi manungda Taiwan lausingadabani haina su yatang pikre China na hyriba lebak asida hauzik nuclear gi khulai chatruk lom leire loinana anouba missile silo amadi mobile launcher kasu lepal laitena semgat sagale haina su phongdorakle